Kuki militant singna kumja lising ani kulhumdagi May 3 Maitei singda landarakpa matamda makhoiga mayok nanaba Khun ngakpa singna state force singdagi Nongmei lakpagi thaudok kaya thokrabasu makhatana matam kuina thokhidraba matung masak khangdaba singna Nongpok Sekmai police station gi manung chanba kakmayaida leiba IRB post gi Nongmei laktuna pukhre Thaudok adubu yaningdaba fongdoktuna laikai miyamna ngasi kakmayaida wakat mifam phamkhre Pawasina hai thaudok asi ngarang numidang pung 8 makhairom tarakpada thokibani Kuki militant singna landarakpadagi lamdam asida thokliba irang asi hek horakpadagi IRB sing asi kakmayai upper primary school asida leiduna ngasi fauba khun asi ngaktuna leirakpani hairi Masak khangdaba sing aduna gari tareta laklaga mafam aduda overpower tawduna AK-47 rifle ahum SLR rifles taruk punna Nongmei mapan lakhibani hairi Thaudok adu laikai miyam khangnaraktuna miyamna mafam aduda thomjillaktuna Security singa loinana Nongmei lakpa lakpada yauba miyoi amasu phahoraba matung miyoi adu police na lokhatkre hairi adumakpu official oiba pau amata police ki maikaidagi haujik phawbagi oina phangba leitri Nakalama romda masak khangdaba singna overpower tawduna Nongmei lokhibabu yaningdaba fongdoktuna ngasi nungthil kakmayai mayai lekaida leiba IRB post asigi mamangda lekai miyamna wakat mifam phamkhre Wakan mifam aduda saruk yakibi maira paibi amana fongdorakpada lamdam asida thokliba irang asi horakpa matamda kakmayai khungi miyam lanjenarurabani leingakna IRB thambibadagi khunja sing ingna chikna leijaribani adubu ngarang numidang khun asibu ngakliba IRB dagi masak khangdaba singna overpower tawduna Nongmei lakhibadagi laukhibadagi mafam asida leiramba IRB sing loina lokhatpikre aikhoi bungakliba IRB sing dagi khutlai munbirabanina makhoisu loina hankre maramaduna aikhoi khunja sing leiba ngamjararoi hairaduna Manipur leingakna Ahenba state force sing thambiduna aikhoibu tangdu leitana lehenbiyu amade masigumba laibak thiba thaudok ase makhatana thokhanbigano haiki Wakan mifam aduda khun ngakliba sifai singdagi khutlai lakhiba yaningde Micham miyambu awaba pibiganu amadi aikhoi ingna chikna leiba pami haina thaba placard singsu sijinaki yai pokak mayai khulda khun ngakjariba IRB singdagi ngarang numitang sakhangdaba khulai paiba sing laktuna namduna khulai munbigre khulai munbigiba chigi maram orakanda IRB singji loina lokhakhre akhoi chawrangna IRB nifu khare hena leijabani ado tasengna hara kansida Megi tang ahumdagi haurakhiba lanjina maram orakanda akhoi kakmayai khunjingje khungi praja jingje loina lanjena rorabani adubu akhoi gi padana madi jilana asawo thaudang lobiduna government gi side ta haijabadagi IRB singje thamakpadagi akhoi je tangdu laitana sudana nomdana laijare akhoi gi kakmayai khul haribasi sidagina kilometer makhai masalaga anda kuki khun tare kuki khun tara mari manga tare red zone area ni masidaida akhoi government side ta haijara kanda IRB singje laibadagi akhoi tangdu laitana laijare adu sumain tawdana IRB singje lairakanjida akhoi laijariba akhoi nungai laijariba akhoi je khulai paiba la kanjin namdana khulai sum munbi daragati akhoi kamaina laini IRB singje lokhakrabani na akhoi lai tasengna kan laiba ngamjararoi akhoi ju tasengna kan hanagi damaina chenagi batabani aduna akhoi na government gi side ta haijaning mati laingap ta haijaning mati akhoi gi hanagi IRB nifu yankhai laibajida moina overpower tawrakan khulai munbi rabani na masdaida Ahenba laingaki side tagi Ahenba force kangbu state force kangbu thambirakanda akhoi je tangdu laitana leihanbiu kakmaya khunda leiriba IRB sidagi makhatana khulai mundana tawbiragadi akhoi kamai tawdana leini aduna makhatana thonbigano